ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ Ziam ꯃꯨꯚꯤ ꯑꯁꯤ 2025ꯒꯤ ꯃꯨꯚꯤꯅꯤ ꯑꯃꯁꯨꯡ ꯃꯨꯚꯤ ꯑꯁꯤ ꯊꯥꯏꯂꯦꯟꯗꯒꯤ ꯃꯨꯚꯤ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯔꯦꯇꯤꯡ ꯈꯔ ꯄꯜꯂꯕꯗ IMDbꯗ 4.9 ꯐꯪꯏ ꯃꯨꯚꯤꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯄ꯭ꯔꯤꯟꯁ ꯁꯨꯄꯔꯥꯠ ꯅꯨꯇꯥ ꯅꯤꯆꯥ ꯑꯁꯤꯅꯆꯤꯡꯕꯅꯤ ꯐꯔꯦ ꯃꯌꯥꯝꯗ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯍꯧꯖꯔꯛꯂꯒꯦ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯅꯦꯔꯦꯇꯔꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯇꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯤꯑꯣꯏꯕꯅ ꯆꯥꯅꯕꯒꯤ ꯆꯤꯟꯖꯥꯛ ꯑꯁꯤ ꯑꯁꯨꯝ ꯂꯩꯁꯤꯜꯂꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯤꯑꯣꯏꯕꯅ ꯆꯥꯎꯈꯠꯂꯛꯄ ꯑꯁꯨꯝ ꯍꯦꯜꯂꯛꯄꯗꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯔꯛꯈꯤ ꯃꯁꯝ ꯇꯧꯗꯨꯅ ꯃꯁꯤꯅ ꯑꯀꯣꯏꯕꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯊꯣꯛꯑꯕꯅꯤꯅ ꯄꯣꯂꯔꯗ ꯂꯩꯕ ꯑꯥꯏꯁꯁꯤꯡ ꯑꯁꯤ ꯃꯍꯤ ꯂꯥꯡꯊꯣꯛꯂꯦ ꯑꯗꯨꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯇꯤꯟ ꯀꯌꯥꯃꯔꯨꯝ ꯃꯍꯤꯛ ꯀꯌꯥꯃꯔꯨꯝ ꯄꯣꯛꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯕꯦꯛꯇꯦꯔꯤꯌꯥ ꯑꯃꯁꯨ ꯁꯟꯗꯣꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯁꯃꯨꯗ꯭ꯔꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯁꯤꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯥꯏꯂꯦꯟ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯎꯕ ꯐꯪꯂꯤ ꯃꯍꯥꯛ ꯑꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯒꯥꯔꯤꯗꯨꯗ ꯍꯥꯞꯂꯒ ꯍꯣꯡꯗꯣꯛ ꯍꯣꯟꯖꯤꯟꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯀꯣꯔꯤꯌꯔꯒꯨꯝꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯒ ꯃꯍꯥꯛꯀ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯕꯣꯛꯁꯤꯡꯗ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯨꯏ ꯊꯥꯏ ꯆꯦꯝꯄꯤꯌꯟ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯍꯥꯛꯅ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯀꯤꯛ ꯕꯣꯛꯁꯤꯡꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕꯁꯨ ꯄꯥꯝꯂꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯁꯤ ꯅꯥꯇꯩ ꯆꯥꯕꯁꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯇꯨꯝꯂꯛꯂꯕꯅꯤꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ ꯁꯣꯝꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯍꯣꯠꯅꯕ ꯇꯥꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯤꯟ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯈꯤ ꯃꯇꯝ ꯑꯃꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯁꯥꯟꯇꯤ ꯂꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯐꯤꯕꯝ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯊꯕꯛꯇ ꯆꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯆꯤꯟꯖꯥꯛ ꯑꯃ ꯆꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯁꯤꯡꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯁꯤꯡꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯇ꯭ꯔꯛ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨ ꯊꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯝꯕꯤ ꯊꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯨꯠ ꯇꯧꯕ ꯗꯥꯀꯨ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯉꯣꯟꯗꯒꯤ ꯂꯨꯠ ꯇꯧꯕꯁꯤꯃ ꯆꯠꯅꯕꯤ ꯑꯣꯏꯅ ꯆꯠꯅꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯤꯡꯁꯨ ꯆꯤꯡꯅꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯅꯥ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯨꯇꯔꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯡꯁꯨ ꯁꯔꯤꯠ ꯁꯔꯥ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏ ꯃꯍꯥꯛ ꯃꯨꯏ ꯊꯥꯏ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯤꯕꯅꯤꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯂꯨꯇꯔꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯞ ꯇꯥꯅ ꯐꯨꯊꯈꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯗꯨꯅꯁꯨ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯐꯨꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯨꯠ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯈꯤ ꯑꯃꯁꯨꯡ ꯀꯔꯤ ꯀꯥꯟꯅꯕ ꯌꯥꯕ ꯄꯣꯠꯆꯩ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯨꯕ ꯌꯥꯕ ꯐꯨꯗꯠꯂꯝꯂꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯍꯜꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯃꯈꯣꯏꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯅꯕ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯗꯦꯂꯤꯚꯔꯤ ꯂꯧꯒꯗꯕ ꯃꯤꯁꯛ ꯑꯗꯨꯅ ꯄꯣꯠ ꯑꯗꯨ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯔꯝꯗꯤ ꯄꯣꯠ ꯑꯗꯨꯒꯤ ꯄꯦꯀꯦꯖꯤꯡ ꯑꯗꯨ ꯀꯥꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯗꯨꯝ ꯂꯧꯖꯔꯣ ꯍꯥꯏꯗꯨꯅ ꯄꯣꯠ ꯑꯗꯨ ꯄꯤꯊꯣꯔꯛꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯈꯤ ꯃꯈꯣꯏꯅ ꯗꯦꯂꯤꯚꯔꯤ ꯇꯧꯕꯒꯤ ꯄꯩꯁꯥ ꯑꯗꯨꯁꯨ ꯄꯤꯔꯛꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯄꯩꯁꯥ ꯐꯪꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏꯁꯨ ꯕꯣꯛꯁ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯌꯨꯝꯗ ꯂꯥꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯥ ꯀꯌꯥꯃꯔꯨꯝ ꯌꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯈꯣꯏꯅ ꯎꯕ ꯐꯪꯈꯤ ꯇꯧꯕꯇꯕꯨ ꯉꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯌꯥꯏ ꯌꯥꯝꯅ ꯆꯧꯕ ꯉꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯁꯨ ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯉꯥ ꯑꯁꯤ ꯁꯦꯝꯂꯗꯨꯅ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯡꯗꯁꯨ ꯉꯥ ꯑꯃ ꯄꯤꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯡꯅ ꯄꯥꯝꯂꯤꯕ ꯃꯣꯇꯣꯔ ꯕꯥꯏꯛ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯅ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯉꯥꯒꯤ ꯑꯣꯔꯗꯔ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤ ꯀꯌꯥꯃꯔꯨꯝꯕꯨ ꯀꯧꯔꯗꯨꯅ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯇꯥꯕ ꯐꯪꯂꯤꯕ ꯑꯁꯤ ꯕꯥꯁꯨ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯃ ꯇꯥꯕ ꯐꯪꯂꯤ ꯕꯥꯁꯨ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯕꯤꯖꯤꯅꯦꯁ ꯇꯥꯏꯀꯨꯟ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯗꯤꯛꯇꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯕꯥꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯆꯔꯥ ꯍꯦꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ
ꯄꯩꯁꯥ ꯄꯨꯊꯣꯛꯂꯗꯨꯅ ꯃꯤ ꯀꯌꯥꯃꯔꯨꯝꯕꯨ ꯆꯥꯛ ꯄꯤꯖꯈꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯔ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯍꯥꯛꯁꯤ ꯑꯐꯕ ꯃꯤꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯤ ꯃꯗꯨꯒꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯑꯃ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯉꯥ ꯑꯁꯤ ꯌꯥꯝꯅ ꯄꯤꯌꯣꯔ ꯑꯣꯏꯕ ꯉꯥꯅꯤ ꯃꯁꯤꯒꯤ ꯉꯥ ꯑꯁꯤ ꯆꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯑꯅꯥꯕ ꯐꯒꯠꯂꯛꯑꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯈꯣꯏꯁꯨ ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅꯁꯨ ꯆꯣꯞꯁꯇꯤꯛ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯆꯥꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯥꯁꯨꯒꯤ ꯃꯤ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟ ꯑꯃꯁꯨꯡ ꯃꯆꯤꯟꯗꯒꯤ ꯏ ꯑꯃꯨꯕ ꯑꯣꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯊꯦꯛꯇꯨꯅ ꯁꯥꯔꯩ ꯍꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈꯤ ꯍꯥꯏꯕꯗꯤ ꯂꯣꯏꯅ ꯐ꯭ꯔꯤꯖ ꯇꯧ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯁꯥ ꯄꯨꯝꯕ ꯂꯦꯡꯕ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯇꯥꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯤꯡꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯁꯤꯡꯒꯤ ꯃꯃꯥꯏ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯀꯥꯏꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯕꯨ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯊꯣꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯡꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯍꯤꯡꯗꯨꯅ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯃꯁꯨꯡ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯇꯥꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯖꯨꯠ ꯆꯥꯕ ꯊꯕꯛꯄꯨ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯁꯨ ꯇꯨꯝꯂꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅ ꯑꯁꯤꯒꯤ ꯚꯦꯂꯨꯕꯨ ꯀꯔꯤ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯁꯨ ꯊꯕꯛ ꯃꯆꯥ ꯇꯧꯔꯗꯨꯅ ꯄꯩꯁꯥ ꯇꯥꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯔꯤꯟꯅ ꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯗ ꯇꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯤꯟꯅ ꯁꯤꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯍꯧꯖꯤꯛꯇꯤ ꯊꯥꯏꯂꯦꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯩ ꯁꯦꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯨꯠꯊꯠꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯤꯟꯕꯨꯁꯨ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜ ꯄꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯈꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯔꯁ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯔꯁ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯇꯣꯛꯂꯨ ꯍꯥꯏꯕꯁꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯔꯤꯟꯁꯨ ꯈꯨꯝꯖꯔꯝꯃꯤ ꯃꯍꯥꯛ ꯊꯕꯛ ꯊꯥꯗꯣꯛꯎ ꯍꯥꯏꯕꯁꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯁꯨ ꯅꯪꯒꯤ ꯇꯦꯛ ꯀꯦꯌꯔ ꯂꯧꯕꯤꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯥꯗꯨꯅ ꯅꯪ ꯅꯁꯥ ꯍꯥꯟꯅ ꯇꯦꯛ ꯀꯦꯌꯔ ꯇꯧꯀꯣ ꯑꯥꯏꯀꯥꯔ ꯑꯁꯤ ꯁꯤꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯥꯏꯀꯥꯔ ꯑꯃ ꯁꯤꯕꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯅ ꯔꯤꯟꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤꯗꯨ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯅꯔꯁ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯄꯥꯡꯊꯣꯛꯄ ꯆꯠꯈꯤ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯆꯦꯆꯦ ꯔꯤꯟꯒꯤ ꯊꯕꯛ ꯑꯁꯤꯗ ꯑꯩꯁꯨ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯔꯤꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯁꯤ ꯑꯦꯁꯇꯃꯥꯗꯤ ꯅꯥꯔꯤꯕ ꯑꯉꯥꯡ ꯑꯃꯅꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯖꯣꯂꯤ ꯑꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯇꯣꯠꯅ ꯇꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯒꯤ ꯕꯥꯔꯗꯦ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯍꯦꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯌꯥꯎꯁꯤꯜꯂꯤ ꯃꯗꯨꯒꯤ ꯔꯤꯟꯅ ꯃꯐꯝ ꯑꯗꯨꯗ ꯄꯦꯁꯦꯟ ꯑꯃꯕꯨ ꯂꯥꯌꯦꯡꯉꯝꯗꯨꯅ ꯃꯍꯥꯛꯀꯤ ꯗꯤꯆꯥꯔꯖ ꯄꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯔꯁ ꯑꯃ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯁꯔꯖꯔꯤ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯅꯔꯁ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯇꯝꯅ ꯂꯥꯛꯈꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯂꯗꯨꯅ ꯑꯣꯇꯤꯗ ꯆꯪꯉꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯗꯤꯟ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯗꯤꯟ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯃꯊꯛꯇ ꯀꯥꯈꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯤꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯣꯇꯤ ꯆꯪꯒꯦ ꯇꯧꯔꯤꯕꯅꯤ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯁꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯂꯩꯔꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯊꯋꯥꯏꯁꯤ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯄꯨꯡꯃꯨꯠ ꯃꯨꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯤꯟꯁꯨ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯗꯤꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯁꯨꯃꯛ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯔꯤꯟꯕꯨ ꯃꯍꯥꯛꯅ ꯀꯦꯁ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯋꯥꯁꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯋꯥꯁꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯇꯣꯏꯅ ꯕ꯭ꯂꯗ ꯇ꯭ꯔꯥꯟꯁꯐ꯭ꯌꯨꯖꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯀꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯉꯥ ꯆꯥꯔꯨꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯀꯠꯅꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯈꯣꯏꯅ ꯎꯈꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯏ ꯑꯣꯕ ꯃꯇꯝꯗ ꯏ ꯑꯃꯨꯕ ꯉꯥꯛꯇ ꯑꯣꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏ ꯇꯥꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯈꯥꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯅꯕ ꯇꯧꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯤꯟꯁꯨ ꯋꯥꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯋꯥꯁꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯉꯥ ꯈꯔ ꯐꯪꯉꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯉꯥꯁꯤꯡ ꯑꯁꯤ ꯁꯃꯨꯗ꯭ꯔꯗꯒꯤ ꯐꯪꯕ ꯉꯥꯗꯤ ꯅꯠꯇꯦ ꯃꯁꯤ ꯈꯣꯡꯕꯥꯟꯗꯒꯤ ꯐꯪꯕ ꯉꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯃꯨꯗ꯭ꯔꯗ ꯂꯩꯕ ꯉꯥꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯄꯣꯏꯖꯅꯁ ꯑꯣꯏꯔꯦ ꯇꯧꯕꯇꯕꯨ ꯃꯁꯤꯗꯤ ꯈꯣꯡꯕꯥꯟꯗ ꯐꯪꯕ ꯉꯥꯅꯤꯅ ꯃꯁꯤꯒꯤ ꯉꯥ ꯑꯁꯤ ꯀꯩꯁꯨ ꯄꯣꯏꯖꯅꯁ ꯑꯣꯏꯗꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯉꯥ ꯑꯁꯤ ꯄꯤꯖꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯐꯒꯠꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ
ꯑꯩꯁꯨ ꯃꯁꯤꯒꯤ ꯉꯥ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯗꯨꯃꯛ ꯄꯤꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯟꯗꯛꯇꯤ ꯃꯁꯤꯒꯤ ꯉꯥ ꯑꯁꯤꯒꯤ ꯂꯤꯚꯔ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕ ꯉꯝꯂꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯕ ꯉꯝꯂꯦ ꯃꯍꯥꯛꯀꯤ ꯀꯦꯟꯁꯔꯒꯤ ꯂꯥꯏꯅꯥ ꯑꯁꯤ ꯃꯁꯤꯅ ꯀꯟꯕ ꯉꯝꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯤꯟꯅ ꯃꯁꯤꯒꯤ ꯉꯥ ꯑꯁꯤꯒꯤ ꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯃꯗꯨꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯉꯥ ꯑꯁꯤ ꯆꯥꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯌꯥꯗꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯉꯝꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯤꯟꯅ ꯚꯥꯁꯨꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯉꯥ ꯆꯥꯔꯨꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯈꯞ ꯆꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯁꯤꯈꯤ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯔꯁ ꯑꯃꯅ ꯃꯍꯥꯛꯄꯨ ꯁꯪꯗꯨꯅ ꯂꯩꯍꯧꯕꯅꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯣꯝꯕꯤ ꯑꯣꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯪꯉꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯖꯣꯝꯕꯤ ꯑꯣꯟꯈꯤꯕꯅꯤ ꯉꯁꯥꯏꯒꯤ ꯉꯥ ꯑꯗꯨ ꯃꯈꯣꯏꯅ ꯊꯣꯡꯗꯅ ꯍꯤꯡꯅ ꯆꯥꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤ ꯍꯥꯏꯕꯗꯤ ꯆꯥꯏꯅꯥꯒꯨꯝꯕ ꯊꯥꯏꯂꯦꯟꯒꯨꯝꯕ ꯁꯤꯒꯨꯝꯕ ꯂꯝꯁꯤꯡꯗꯗꯤ ꯍꯤꯡꯅ ꯆꯥꯕꯒꯤ ꯆꯠꯅꯕꯤꯁꯤ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯖꯣꯝꯕꯤ ꯑꯣꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯅꯔꯁ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯈꯤ ꯑꯃꯁꯨꯡ ꯅꯔꯁ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯏ ꯅꯥꯏ ꯇꯥꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯔꯤꯟꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯅꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯨꯁꯨ ꯍꯥꯏꯗꯨꯅ ꯊꯥꯖꯤꯟꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯖꯣꯝꯕꯤ ꯑꯇꯩꯗꯤ ꯌꯥꯝꯅ ꯇꯞꯅ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯁꯤꯒꯤ ꯖꯣꯝꯕꯤ ꯑꯁꯤꯗꯤ ꯍꯥꯏꯕꯗꯤ ꯉꯥꯗꯒꯤ ꯑꯣꯜꯂꯛꯂꯤꯕ ꯖꯣꯝꯕꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯁꯨꯝ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯃꯁꯨꯡ ꯄꯦꯁꯦꯟꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯤꯡꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯈꯣꯏꯅꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯅ ꯌꯦꯡꯖꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯍꯥꯛꯅ ꯐꯣꯇꯣ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯊꯦꯠꯂꯗꯨꯅ ꯑꯩꯅ ꯔꯤꯟꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯃꯩꯁꯨ ꯂꯥꯛꯇꯕꯅꯤꯅ ꯂꯦꯝ ꯑꯃ ꯊꯥꯟꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯦꯗꯤꯑꯣꯒꯤ ꯄꯥꯎꯗ ꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯈꯪꯍꯧꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯊꯣꯛꯄꯒꯤ ꯑꯌꯥꯕꯁꯤ ꯄꯤꯗ꯭ꯔꯦ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯁꯤꯜ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯤꯡꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯨꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯃꯛꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯔꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯥꯔꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯝꯃꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯅꯨꯡ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯁꯤꯡꯁꯨ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨ ꯎꯗ꯭ꯔꯤꯉꯩ ꯆꯩꯔꯛꯀꯗꯨꯅ ꯃꯍꯥꯛꯁꯨ ꯂꯤꯠꯁꯜꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯪꯉꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯔꯁ ꯑꯃ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤ ꯑꯃꯅ ꯅꯔꯁ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯅꯔꯁ ꯑꯗꯨꯗꯤ ꯖꯣꯝꯕꯤ ꯑꯣꯜꯂꯗꯨꯅ ꯑꯥꯔꯃꯤ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯖꯣꯝꯕꯤ ꯀꯌꯥꯔꯣꯝ ꯊꯣꯛꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨ ꯍꯥꯠꯇꯣꯛꯈꯤ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯟꯐꯦꯛꯁꯟꯁꯤꯡ ꯑꯁꯤꯕꯨ ꯁꯟꯗꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯄꯅꯤ ꯇꯧꯕꯇꯕꯨ ꯆꯪꯉꯨ ꯌꯥꯗꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯡꯁꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯉꯁꯥꯏꯒꯤ ꯏ ꯑꯣꯔꯤꯕ ꯄꯦꯁꯦꯟ ꯑꯗꯨꯅ ꯃꯩꯁꯤꯡ ꯑꯁꯤ ꯑꯃꯗꯒꯤ ꯑꯃꯗ ꯑꯁꯨꯝ ꯁꯟꯗꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯤ ꯑꯌꯥꯝꯕꯅ ꯖꯣꯝꯕꯤ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯁꯤꯡꯅ ꯎꯕ ꯐꯪꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯗꯥꯏ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯖꯕ ꯍꯧꯔꯛꯈꯤ ꯔꯤꯟꯁꯨ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯗꯤꯟ ꯑꯗꯨꯒ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯗꯤꯟ ꯑꯗꯨꯗꯤ ꯖꯣꯝꯕꯤꯅ ꯆꯤꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯦꯡꯉꯝ ꯁꯥꯉꯝꯗꯅ ꯂꯩꯔꯝꯃꯤ ꯔꯤꯟꯁꯨ ꯃꯇꯦꯡ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯕꯗꯨꯅ ꯃꯍꯥꯛꯅ ꯗꯤꯟ ꯑꯗꯨꯗ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯤꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯤꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯦꯡꯉꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯖꯣꯝꯕꯤ ꯂꯥꯛꯄꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯎꯈꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅꯗꯃꯛ ꯂꯣꯠꯆꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯗꯦꯗ ꯕꯣꯗꯤ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯗꯤꯟ ꯑꯗꯨꯅ ꯖꯣꯝꯕꯤ ꯑꯣꯜꯂꯛꯇꯨꯅ ꯆꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯔꯦꯛ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯂꯣꯠꯆꯔꯝꯃꯤ ꯑꯗꯨꯒ ꯗꯤꯟ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯧꯕꯇꯕꯨ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛ ꯗꯤꯟ ꯑꯗꯨꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯤꯟꯁꯨ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ CCTVꯒꯤ ꯐꯨꯇꯦꯖ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ
ꯃꯤꯁꯤꯡ ꯑꯁꯤ ꯑꯅꯝꯕꯅ ꯖꯣꯝꯕꯤ ꯑꯣꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤ ꯔꯤꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ CCTV ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯁꯤꯡ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯤꯡꯗ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯒꯤ ꯔꯦꯗꯤꯑꯣ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯡꯗ ꯄꯥꯎ ꯐꯥꯎꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯦꯗꯤꯑꯣ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯦꯠꯋꯥꯔꯛ ꯑꯗꯨ ꯇꯠꯈꯤ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯖꯣꯝꯕꯤ ꯀꯌꯥ ꯑꯃꯔꯣꯝ ꯂꯥꯛꯇꯨꯅ ꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯤꯡꯁꯨ ꯃꯨꯊꯥꯏ ꯆꯦꯝꯄꯤꯌꯟ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯤꯜꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯗꯠꯂꯝꯃꯤ ꯈꯔ ꯑꯃꯅ ꯃꯀꯣꯛꯇ ꯈꯔ ꯊꯥ ꯈꯔ ꯑꯃꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯕ ꯉꯝꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯔꯤꯟꯕꯨ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯅꯔꯁ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯃꯥ ꯊꯤꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯐꯃꯨꯡ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯅ ꯐꯃꯨꯡ ꯃꯈꯥꯗ ꯆꯪꯂꯗꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯇꯧꯕꯇꯕꯨ ꯇꯟꯖꯥ ꯆꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯡ ꯂꯥꯛꯇꯨꯅ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯇꯞꯇꯅ ꯐꯨꯗꯠꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯊꯨꯒꯥꯏꯌꯨ ꯃꯀꯣꯛ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯡꯅꯁꯨ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯊꯨꯒꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯖꯣꯝꯕꯤ ꯑꯃꯅ ꯆꯤꯛꯂꯝꯃꯤ ꯇꯧꯕꯇꯕꯨ ꯖꯣꯝꯕꯤ ꯑꯗꯨ ꯍꯅꯨꯕ ꯑꯣꯏꯕꯅꯤꯅ ꯃꯌꯥ ꯑꯍꯥꯞꯄ ꯑꯣꯏꯔꯝꯕꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯗꯨ ꯀꯦꯟꯈꯤꯗꯨꯅ ꯃꯍꯥꯛ ꯁꯣꯛꯍꯧꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯇꯤ ꯖꯣꯝꯕꯤ ꯑꯣꯜꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯔꯨꯕꯅꯤ ꯑꯗꯨꯕꯨ ꯏ ꯊꯣꯛꯑꯝꯗꯕꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯤꯡꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯑꯃꯁꯨꯡ ꯔꯤꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯊꯥꯔꯗ ꯐ꯭ꯂꯣꯔꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯤꯡꯅ ꯅꯪꯅ ꯑꯩ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯃꯁꯨꯡ ꯔꯤꯟꯒꯤ ꯃꯇꯥꯡꯗꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯤꯟ ꯑꯁꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯔꯤꯟꯅ ꯑꯉꯥꯡꯗꯨꯗ ꯂꯣꯏꯅ ꯇꯝꯂꯦ ꯍꯥꯏꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯡꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯈꯤ ꯃꯗꯨꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯌꯥꯕ ꯂꯥꯟꯊꯦꯡꯅꯈꯤ ꯃꯗꯨꯒꯤꯗꯤ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯗꯠꯄ ꯌꯥꯕ ꯐꯨꯗꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯃꯥ ꯀꯧꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥ ꯀꯧꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯑꯥꯔꯃꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ ꯄꯥꯈꯠꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯗꯦꯗ ꯕꯣꯗꯤ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯑꯗꯨ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯠꯂꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯖꯈꯤ ꯇꯧꯕꯇꯕꯨ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯅꯥꯏ ꯇꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕꯅꯤ ꯈꯜꯂꯗꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯀꯌꯥꯃꯔꯨꯝ ꯍꯥꯏꯕꯗꯤ ꯏꯌꯔ ꯐꯣꯔꯁꯅꯦ ꯅꯦꯚꯤꯅꯦ ꯑꯃꯁꯨꯡ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯑꯗꯨ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯤ 500 ꯃꯨꯛꯇ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛꯁꯤꯗ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛ ꯂꯩꯅꯥ ꯑꯁꯤ ꯂꯣꯏꯅ ꯁꯟꯗꯣꯔꯛꯄ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯎꯐꯨꯜ ꯇꯥꯅ ꯅꯩꯈꯥꯏꯔꯁꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯤꯔꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯗꯕ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤ 500 ꯃꯨꯛꯇꯪ ꯑꯣꯏꯔꯝꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯅꯝꯕꯅꯗꯤ ꯂꯣꯏꯅ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕꯅꯤ ꯍꯤꯡꯉꯕꯗ ꯀꯌꯥꯝ ꯑꯣꯏꯔꯝꯈꯤꯅꯤ ꯀꯔꯤꯒꯨꯝꯕ ꯏꯟꯐꯦꯛꯁꯟ ꯑꯁꯤ ꯃꯄꯥꯟꯗ ꯁꯟꯗꯣꯔꯛꯄ ꯇꯥꯔꯒꯗꯤ ꯃꯤ ꯀꯔꯣꯔ ꯁꯤꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨ ꯊꯥꯖꯤꯜꯂꯗꯨꯅ ꯃꯤ ꯈꯔ ꯂꯧꯊꯣꯛꯍꯜꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯥꯔꯃꯤ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯅ ꯁꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯖꯤꯟꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯦꯖꯔ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯃꯐꯝ ꯑꯗꯨꯗ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯥꯔꯃꯤ ꯀꯌꯥꯃꯔꯨꯝ ꯊꯥꯖꯤꯜꯂꯗꯨꯅ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯍꯟꯈꯤ ꯑꯗꯨꯒ ꯇꯥꯏꯃꯔ ꯑꯁꯤ ꯄꯨꯡ 1ꯒꯤ ꯁꯦꯠ ꯇꯧꯗꯨꯅ ꯊꯝꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯔꯤꯟꯁꯨ ꯂꯣꯟꯅ ꯊꯨꯝꯅ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨ ꯎꯗꯅꯕ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯁꯨꯃꯛ ꯂꯥꯛꯈꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯖꯣꯝꯕꯤꯅ ꯆꯤꯛꯂꯝꯕꯗꯒꯤ ꯃꯍꯥꯛ ꯈꯞ ꯆꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯈꯞ ꯆꯣꯡꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯒꯤ ꯀ꯭ꯔꯤꯡ ꯃꯈꯣꯟ ꯇꯥꯔꯛꯄꯗꯒꯤ ꯁꯣ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯝꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯖꯣꯝꯕꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯆꯥꯒꯦ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯈꯪꯂꯗꯨꯅ ꯄꯥꯏꯊꯣꯛꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯃꯅꯨꯡꯗ ꯂꯣꯠꯈꯤ
좀비ꯗꯨꯁꯨ ꯊꯣꯡ ꯂꯣꯜꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤ나 ꯃꯍꯥꯛꯁꯨ ꯆꯪꯕꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯩꯗꯨꯅ ꯂꯩꯔꯝꯃꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ CCTV ꯃꯣꯅꯤꯇꯔꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ CCTV ꯃꯣꯅꯤꯇꯔ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤ ꯖꯣꯝꯕꯤ ꯀꯌꯥ ꯃꯔꯨꯝꯅ ꯃꯤ ꯀꯌꯥ ꯃꯔꯨꯝꯕꯨ ꯁꯦꯠꯇꯅ ꯆꯥꯕꯒꯤ ꯃꯑꯣꯡꯁꯤ ꯃꯍꯥꯛꯅ ꯎꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯤꯡꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯀꯜꯂꯗꯨꯅ ꯃꯊꯪ ꯐ꯭ꯂꯣꯔ ꯑꯁꯨꯝ ꯀꯥꯈꯠꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯔꯤꯟꯕꯨ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯣꯝꯕꯤ ꯑꯃ ꯅꯥꯇꯩ ꯆꯥꯗꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯊꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯗꯤ ꯂꯣꯟ ꯊꯨꯝꯅ ꯆꯠꯆꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯅꯣꯛꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯖꯣꯝꯕꯤ ꯀꯌꯥ ꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯗꯨꯒꯤꯗꯤ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯒ ꯑꯁꯨꯝ ꯂꯥꯟꯊꯦꯡꯅꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒ ꯁꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨꯒ ꯀꯥ ꯑꯃꯗ ꯂꯣꯠꯄ ꯆꯪꯉꯛꯈꯤ ꯀꯥ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯃꯗꯨꯗ ꯃꯄꯥ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯖꯣꯝꯕꯤ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯖꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯍꯤꯡꯂꯔꯣꯏ ꯈꯜꯂꯗꯨꯅ ꯁꯤꯔꯤꯟꯖ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛ ꯃꯁꯥꯗ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯁꯨ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯑꯁꯨꯝ ꯆꯪꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨ ꯊꯨꯒꯥꯏꯂꯗꯨꯅ ꯕꯤꯜꯗꯤꯡꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯒꯥꯏ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯀꯥꯈꯠꯂꯛꯄ ꯍꯧꯔꯛꯈꯤ ꯑꯉꯥꯡ ꯑꯗꯨꯅ ꯁꯒꯥꯏ ꯑꯗꯨꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥꯟꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤ ꯁꯤꯡꯅ ꯌꯣꯠ ꯃꯆꯩ ꯑꯃ ꯊꯥꯗꯔꯛꯇꯨꯅ ꯖꯣꯝꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯌꯨꯡꯊꯠꯇꯨꯅ ꯍꯥꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯖꯣꯝꯕꯤ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯄꯨꯔꯥ ꯇ꯭ꯔꯣꯃꯥ ꯑꯃ ꯅꯥꯈꯤꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯔꯤꯟꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯍꯥꯛ ꯀꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ CCTVꯒꯤ ꯃꯣꯅꯤꯇꯔ ꯑꯗꯨꯗ ꯃꯤꯁꯇꯔ ꯕꯥꯁꯨꯕꯨ ꯎꯕ ꯐꯪꯈꯤ ꯋꯥꯁꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯋꯥꯁꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯋꯥꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯀꯤꯅ ꯂꯣꯠꯆꯗꯨꯅ ꯑꯁꯨꯝ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯁꯤꯡꯁꯨ 10 ꯁꯨꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯂꯥꯛꯈꯤ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯃꯥ ꯑꯗꯨꯁꯨ ꯄꯣꯛꯂꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯊꯣꯡ ꯑꯗꯨ ꯅꯝꯈꯥꯏꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯆꯪꯉꯛꯈꯤ ꯑꯉꯥꯡ ꯑꯗꯨ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅꯗꯤ ꯖꯣꯝꯕꯤ ꯆꯪꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯔꯗꯨꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ ꯃꯆꯥ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯆꯥ ꯑꯗꯨꯕꯨ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯃꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯤꯡ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯤꯡꯕꯨ ꯃꯍꯥꯛꯅ ꯈꯪꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯔꯝꯗ ꯔꯤꯟꯅ ꯂꯣꯏꯅ ꯍꯥꯏꯗꯨꯅ ꯁꯤꯡꯗ ꯇꯝꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ ꯑꯃꯁꯨꯡ ꯊꯧꯅꯥ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯁꯤꯡꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯤꯡꯁꯨ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯒꯤ ꯃꯅꯒꯟ ꯑꯗꯨꯗꯤ ꯖꯣꯝꯕꯤꯅ ꯆꯤꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯁꯨ ꯖꯣꯝꯕꯤ ꯑꯣꯜꯂꯛꯀꯗꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯖꯔꯕꯅꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇꯒꯤ ꯁꯦꯠꯂꯗꯨꯅ ꯄꯨꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯉꯥꯡ ꯑꯗꯨꯅꯗꯤ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯕ ꯉꯝꯂꯝꯗꯦ ꯃꯗꯨꯗ ꯁꯤꯡꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯃꯥꯗꯒꯤ ꯁꯦꯠꯇꯣꯛꯂꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯃꯥ ꯑꯗꯨꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯁꯦꯟꯅꯗꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯦꯝꯂꯝꯃꯤ ꯇꯧꯕꯇꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯌꯥꯔꯝꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯡꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯤꯡꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯌꯥ ꯆꯤꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯃꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯖꯣꯝꯕꯤ ꯄꯨꯔꯥ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯦꯠꯇꯨꯅ ꯆꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯄꯨꯔꯥ ꯇ꯭ꯔꯣꯃꯥ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯉꯛꯆꯥꯟꯅꯔꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯖꯣꯝꯕꯤ ꯀꯌꯥ ꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯤꯡꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯣꯠꯁꯤꯜꯂꯗꯨꯅ ꯃꯍꯥꯛ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯤꯟꯁꯨ ꯋꯥꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯋꯥꯁꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯗꯣꯛꯇꯔꯒ ꯑꯣꯏꯕꯅꯤꯅ ꯋꯥꯁꯨꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯍꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯪ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯁꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯤꯟꯅ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯁꯦꯐ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯋꯥꯈꯜ ꯈꯔ ꯏꯪꯊꯔꯣ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯅꯤꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯃꯔꯝ ꯑꯗꯨꯅ ꯏ ꯑꯃꯇꯪ ꯑꯦꯔꯦꯟꯖ ꯇꯧꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯣꯝꯕꯤꯅ ꯀꯣꯏꯆꯥ ꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏ ꯂꯧꯔꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯤꯟꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯋꯥꯁꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏ ꯄꯨꯔꯛꯄ ꯇꯥꯔꯒꯗꯤ ꯑꯥꯔꯃꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯟꯗꯨꯅ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯤꯟꯁꯨ ꯋꯥꯁꯨꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ
Somna Kandana military missing Aduna Kanaribasi, building Aduda, Mr. Vasu Suleripani, Karigum Mahasi Vataragadi, Lamdam Masik economy, Sisalak Savatali, Maramadra, Mapusu Kandabayaro Hedun Hari, Asumto the Mahaki missing Aduda other Piribase, Wasubu Mapamadri Kanduna Poro Wadun other Piraki. Matosuna Makoso, Special Force Ama Makogi the Makta, Rescue Tona with the Muktaki. Adugo Bom Pokarakadap so Somnataki, Punga and Kutanga Clubni. Matosumna, sing su Angang Golina, Matakang Flora to the Rintivalaki. Somna Kanana Coin Ufang was the helicopter signal Aduna, Special Force Singer the Soul, building a Druja Pohoraki. Rinsuta Natamna Blood Bank da, Ma Ilo Pachalami, Maula Sumasum Lapa Matamaduna Mapamaduda, Zombie Cabrum Chadu Levi Moment Urba Matamda. Mausu blood bang adru chang mangamlam de. Mausu lola thumna paktaraduna blood bang adru chang pamatamaduna. Zombie singadra mahapu okay amasong. Zombie singadra mangwal tanrakui mongado somna kanda. Singna su urame amasong mahal lapa matamda. Ringi kudop likte yauli badu. Mapam madra tadu lembagi mongad uruba matamda mahala. Kudobadu kunkaladuna rinbu kanmalaki. Asum toduna mapam madra leriba zombie singadu mahaka taptana funaki. Asum punara pamatamada yamna sawa yamna noibanu pama. Zombie all of the mark in the Peter attack drop among the Mausu Yana Pakalami. Mausu Ate zombie singer to Punarim Matamatuda, Mark in the Peter book and Jabangam Jakiti. Top with the book mark in the Peter Mapamaduda, Yam Kidro laying it and Jaduda, Angang Aduna, my Mutanava fire extinguisher do. Zombie to Mamma the Capsalami, Amazon Mapamaduda, Angang Adugalina Lunana, Rinsu Lotan Deremi, Madam de fire extinguisher to the Capsula Paki, Manil Singaduna Mapamado, going to Ukitaba Habitawaki. Madidi Somnak and the Rinsu Kiratuna Mapamadu Lotun Lening in Matamaduda, Mapamadu Ladiba Port and Mating Lubatagi. Aloiba Zombie to some Mongol attack Torki, Tobido Mapamaduda, Sing Changchilatuna, Mapamadu Ladiba fire extinguisher Duna, Zombie to Makoga de Punto Twiki to K. Madidi, Special Force Kitamataso, building a Duda Somasum Jangtuna, Mapamadu Ladiba Zombie singer to Makokta no Mil Kap Kaptuna Somasum Laki. Makoila Somasum Laku Matamaduda, Mr. Basugi Kadriga K Amazon. Mr. Vasugi, Nupidugi Mark Idusu Chains the Wiki. Asum Todana, Vasu Amasum Mark in the Peterbo Special Force Kitim Maduna, Rescue Tono with the Puturaki. The same habitat of the Makoi Timaduda, Medical Sugaribani, Maramaduna, Dr. Lingi Daka, with the Hadina Makosim Madudaki, Rinbu came to Haran the Vida, Adamokolo Pavaki. Madili Makoila Somasum Lapo Matamaduda, Mapamaduda, Zombie Singaduna, Etector Pomatamda, Makoi Medical Team Gay. Officer Dusu Zombina Chictatuna Mahak Shiki. Mato Osumna. Karidi Ubaile, Haviti, Dr. Linko Badarka Ole, Maramaduna Haviti Mark in the people laying a habitat, Dr. Amaditaka, or Abanina, Dr. Linbulo to Haduna Special Force Kitim Madavataki, Madidi Mapamatuda, Special Force Kitim Singadu Lapi Mong the Uruba Matamda Somnakanda, Singla Mark in the Peterbo Ngatan I came to Ying Hadram Haso, Mapamadu Tolapa Matamuda, Special Force Kitim Singaduna, Sing Sisu infected where a Kaladram Mark in Bandanomin Kaplame, Amazon Mapamatuda, Sing Su Gan Mandutaki. Madigi Mapamatudagi, Rinbu Makoina, Chingduna Pudino Satpagi Mong Uruba Matamda, Singna Sukarigumam Chinapadi Mahagan Tartuna Mahale Palaki Amazon, Special Force Kitim Singaduga Mahaka Funa Bahoroki, Yam Tina Punarami, Mapamadru Leriba Mahaki, Special Force Kitim Singaduga, Singasum Punaba Matamda, Single Win Luxury, Amazon, Special Force Leader Duga, Singamu Puna Bahoroki, Special Force Leader to Suyamna Kan Bahabatorami, Maramadra, Maula Amu. Singbu Yam Lakcha Habito Eki, Tobudabo Somasum Punapa Matamaduda, Singa Makoini Punapa Matamaduda, Makoy Elimo Gan Mountain Tanrami, Tanzadu Mapamaduda, Jombi Laktula, Special Force Leader to Chikpa Hoki, Chab Hoki, Madili Mapamadur Deriba, Special Force Team members in the Soloin Jombi Ole, Maduri Matakta, Leader Dusu Jombi Ole, Somnakanda, Special Force Team Singadu Loin Sira Vanilla, Mr. Basubu Mapamaduri Pudun Chapusu Yadre, Matosuna sings Mapamadura Gan Mountain Tadun Lera Vanilla. Rinda Mahapo Chinchilatuna Kama the Mahaki, Asopa the Bulain Pirame, Maki minor Otitoki, Amazon no Maru to Lotoki, Matosuna Maki, Asopa the Pazana Mahala treatment Pirame, Madidi, Sing Sukan Taraki, Sing Nagan Tarapamatamadu Rinna, Karikitamutananga Sumna, Yam Kudung Tinga with Havactori Hydro Hapu Matamaduda, Madura Sing Hare, I mung you. I know one the Yan Awapachi Piri, Wapamataba Matamda, Rinna Hare, I pusung up you. I didn't know the Mangamloy. Karigumanang Yaw the Patargadi Aki Punsi, after talked about Punsi the Waiduribani. Nang later of the A, hanging by Wakalol, Amtelektra Hadun Haraki. Magidi sings soon as I Kulakiva, Likado Putorotuna, Lik Adutaki Kotopa to Lotolami, Amazon Mauna, Rinda Pirami, Mato Usuna Makoini, Matang Sida, Yamnung Shiraba Moment, Amasway Queen Ubafangli.
ꯑꯉꯥꯡ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯐꯣꯔꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯖꯣꯝꯕꯤ ꯑꯣꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯐꯤꯕꯝ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯐꯣꯔꯁꯀꯤ ꯂꯤꯗꯔ ꯑꯗꯨꯁꯨ ꯖꯣꯝꯕꯤ ꯑꯣꯜꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯕ ꯆꯪꯉꯛꯈꯤ ꯇꯧꯕꯇꯕꯨ ꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯀꯟꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯀꯣꯏꯂꯪ ꯂꯪꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯁ꯭ꯄꯦꯁꯤꯑꯦꯜ ꯐꯣꯔꯁꯀꯤ ꯂꯤꯗꯔ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯍꯥꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯂꯕꯅꯤꯅ ꯐꯥꯌꯔ ꯑꯦꯂꯥꯔꯝꯁꯤꯡ ꯑꯗꯨꯁꯨ ꯈꯣꯡꯂꯛꯇꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯩ ꯆꯥꯛꯄ ꯃꯇꯝꯗ ꯇꯥꯔꯛꯅꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯛꯏ ꯇꯧꯕꯇꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯉꯛꯄ ꯄꯣꯠ ꯑꯃ ꯎꯔꯤ ꯃꯗꯨꯗꯤ ꯏꯁꯤꯡꯁꯤꯡ ꯑꯗꯨꯅ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯁꯤꯔꯝꯕ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯤꯡꯒꯠꯂꯛꯂꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯃꯥꯏ ꯑꯁꯤ ꯉꯥꯒꯤ ꯃꯁꯛꯀ ꯆꯞ ꯃꯥꯟꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯌꯥ ꯑꯁꯤꯁꯨ ꯉꯁꯥꯏꯒꯤ ꯃꯃꯥꯡꯊꯛꯇ ꯌꯥꯎꯈꯤꯕ ꯉꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯗꯨꯒꯤꯗꯤ ꯔꯤꯟꯅ ꯃꯤꯁꯇꯔ ꯕꯥꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯤꯁꯇꯔ ꯕꯥꯁꯨꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨꯅ ꯊꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯔꯤꯑꯦꯛ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯅꯥꯕ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯖꯣꯝꯕꯤ ꯑꯣꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯤꯁꯇꯔ ꯕꯥꯁꯨꯕꯨ ꯆꯤꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯒꯤ ꯉꯥ ꯑꯗꯨ ꯑꯁꯨꯝ ꯆꯥꯔꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯁꯨ ꯑꯅꯥꯕ ꯑꯃ ꯂꯩꯕꯅꯤꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯏꯁꯤꯡꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯔꯤꯑꯦꯛꯁꯟ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛ ꯖꯣꯝꯕꯤ ꯑꯣꯜꯂꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯖꯣꯝꯕꯤ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯤꯁꯇꯔ ꯕꯥꯁꯨꯕꯨ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯁꯦꯠꯇꯨꯅ ꯆꯥꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯁꯤꯡ ꯑꯃꯁꯨꯡ ꯔꯤꯟꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯗꯨꯒ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯈꯣꯏꯅꯗꯤ ꯄꯥꯔꯀꯤꯡꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯇꯧꯕꯇꯕꯨ ꯒ꯭ꯂꯥꯁ ꯑꯣꯏꯕꯅꯤꯅ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯁꯨ ꯒ꯭ꯂꯥꯁ ꯊꯨꯒꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯆꯦꯟꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯁꯤꯡꯅ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯗꯥꯏꯚꯔꯠ ꯇꯧꯗꯨꯅ ꯔꯤꯟ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯃꯗ ꯆꯠꯍꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯍꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯜꯗꯤꯡ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯪꯒꯤꯠ ꯇꯧꯕꯗꯒꯤ ꯔꯤꯟ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯗꯨ ꯕꯤꯜꯗꯤꯡ ꯃꯊꯛꯇ ꯀꯥꯈꯠꯈꯤ ꯕꯤꯜꯗꯤꯡ ꯃꯊꯛꯇ ꯀꯥꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯈꯪꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯐꯣꯔꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯥꯏꯔꯤꯕ ꯑꯁꯤ ꯋꯥꯁꯨꯕꯨ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯅꯈꯣꯏ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯆꯤꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯆꯤꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯨꯗ ꯅꯈꯣꯏ ꯔꯥꯎꯟ ꯎꯪꯉꯨ ꯍꯥꯏꯗꯨꯅ ꯔꯥꯎꯟ ꯎꯪꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯆꯤꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯐꯣꯔꯁꯀꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯤꯁꯇꯔ ꯋꯥꯁꯨꯗꯤ ꯀꯗꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯤꯁꯇꯔ ꯋꯥꯁꯨꯗꯤ ꯁꯤꯍꯧꯔꯦ ꯍꯥꯏꯗꯨꯅ ꯔꯤꯟꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯈꯔ ꯃꯍꯥꯛꯄꯨ ꯀꯟꯕ ꯆꯠꯈꯤꯕꯗꯨꯗꯤ ꯀꯝꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯖꯣꯝꯕꯤ ꯂꯣꯏꯅ ꯑꯣꯟꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯍꯦꯂꯤꯀꯣꯞꯇꯔꯗ ꯀꯥꯈꯠꯂꯣ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯜꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯔꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯔꯤꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔ ꯑꯃ ꯌꯥꯎꯔꯤ ꯃꯍꯥꯛ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤꯒꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯏꯈꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅꯗꯤ ꯉꯥꯏꯈꯤꯁꯤ ꯍꯥꯏꯕꯁꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯔꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯗꯒꯤ ꯃꯤꯅꯤꯠ 5 ꯐꯥꯎꯕꯗꯤ ꯉꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯤꯅꯤꯠ 5ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯤꯟꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯡꯁꯨ ꯒꯥꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯒꯥꯔꯤꯗꯨꯗ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯅ ꯌꯣꯝꯁꯜꯂꯗꯨꯅ ꯁꯦꯠꯇꯨꯅ ꯆꯥꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯈꯣꯏꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯤꯟꯖꯤꯜꯂꯛꯈꯤ ꯇꯧꯕꯇꯕꯨ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯁꯤꯡꯁꯨ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯐꯣꯔꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯖꯣꯝꯕꯤ ꯑꯣꯜꯂꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯊꯕꯥꯛꯇ ꯌꯥꯜꯂꯤꯕ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯁꯤꯡꯅ ꯎꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤ ꯑꯃꯁꯨꯡ ꯒꯥꯔꯤꯗꯨ ꯕ꯭ꯂꯥꯁ ꯇꯧꯈꯤ ꯒꯥꯔꯤꯗꯨ ꯕ꯭ꯂꯥꯁ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯗꯤ ꯃꯇꯠ ꯇꯠꯇꯨꯅ ꯇꯥꯔꯝꯃꯤ ꯇꯧꯕꯇꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯁꯤꯡꯗꯤ ꯒꯥꯔꯤ ꯃꯈꯥ ꯊꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯤꯡꯁꯨ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯑꯁꯣꯝ ꯃꯍꯥꯛꯁꯨ ꯕꯤꯜꯗꯤꯡ ꯃꯊꯛꯇ ꯀꯥꯈꯠꯂꯛꯈꯤ ꯕꯤꯜꯗꯤꯡ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯐꯣꯔꯁꯀꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗꯤ ꯃꯤꯅꯤꯠ 5 ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯔꯤꯟꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯔꯗꯨꯅ ꯆꯠꯄꯒꯤ ꯃꯇꯧ ꯑꯗꯨ ꯃꯥꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯎꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯤꯟꯁꯨ ꯍꯦꯂꯤꯀꯣꯞꯇꯔ ꯃꯅꯨꯡꯗ ꯂꯩꯔꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤꯝꯇ ꯇꯧꯖꯕ ꯉꯝꯖꯈꯤꯗꯦ ꯁꯨꯝꯕꯇꯒꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯗꯨꯒꯤꯗꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨ ꯂꯝꯈꯥꯏꯗꯨꯅ ꯆꯪꯂꯛꯇꯨꯅ ꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯤꯡꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯒ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯤꯜꯗꯤꯡ ꯑꯗꯨ ꯄꯣꯈꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯇꯥꯏꯃꯔ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯔꯛꯄꯗꯒꯤ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯕꯤꯜꯗꯤꯡ ꯑꯗꯨ ꯄꯨꯡꯇꯣꯏ ꯇꯣꯏꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯅꯝꯁꯤꯟꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯤꯟꯗꯤ ꯆꯥꯛꯅ ꯃꯍꯥꯛ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯝꯃꯤ ꯃꯔꯝꯗꯤ ꯕꯤꯜꯗꯤꯡ ꯑꯗꯨ ꯇꯣꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯁꯤꯡ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯁꯤ ꯍꯥꯏꯔꯨꯕ ꯆꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯡꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯄꯤꯔꯝꯕ ꯈꯨꯗꯣꯞ ꯑꯗꯨ ꯄꯥꯏꯖꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯄꯣꯁ ꯀ꯭ꯔꯤꯇꯤꯛꯀꯤ ꯁꯤꯟꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ
building adu ningkhairappa matam aduda somna kanda singsu mahak yotki locker amagi manungda yarami amasung locker adu hangtorappa matamda zombie na mangon attack tarokhi amasung mafam aduda mahak zombie singbo hatuna lerami masina talibasi hojik phawa sing asi hingduna leri habisi koina khamangami matawsana movie sigi patu la kadab sumali matang asida movie si sulu shankhe aduga movie sigi wailiba matamda karigum soikhiba yawu taraka sunga phigani amasung channel asibu subscribe tawiduna support tawiramo taga chali keep watching movie explain Manipur.